Pigliba ngang nawyok nakonbada khangjinba yabasing article ase huyelan pau segi loksing pukai gi kalamdagi lakhotchabane. Nawyok nakon phajaba imungai base pigliba ngangsing gi damaktade yamna maruoiba manei. Piglingayda mama mapaga afaba mari thamnadaba natragana tathi tawaina tawbiba ngangsing sauraklaga masa mau phagande haiba study amadagi khangba ngamlai. United States ke Texas da leiba Baylor University ki assistant professor Matthew A. Anderson na sathagiba study ki report na haike mama mapaga afaba mari thamnaba ngangsing chaba thakpa tumba matam naibaga loinana masagi mathau masak khange. Amaromda mama mapaga afaba mari thamnadaba natraga tathi tawaina tawbiba ngangsing de imung manung punna chaminabagi hainabi thamdaba maramna machi oiba chinjak sabagi mahut kanadaba asoy apa yamna sasille madugi su matakta tumba matam naide amasung masagi mathau masak khangde maramaduna chawraklaga masa mau phagande haide. Lairik laisugi mangal watpa amasung sel thumgi awaba mayoknaba mama mapasingna ayamba matamda machabu sai thangbaga loinana asoiba mawongda warak watembagi thawong sathai maramaduna mama mapa amade machagi mari lapthongnarake. Mama mapana ningthina nawok nawkondaba amasung ayamba matamda tathi tawaina tawbiba ngangsing chawraklaga punsi mahinga mari leinaba laina nabage risks wangi haire maruwaina cancer, circulatory disease, respiratory disease, endocrine disease, nervous system gi laina launaganba laina, paralytic disease, skin disease, digestive disease amasung musculoskeletal disease narakpa yabage risks wangi haire. Study gi saruk ama oina researcher singna kumja 1950 marfudra mangada masagi chahi kun mangadagi chahi humbudraga manga phawbugi manungda leiba miyoi 2,493 angang wedingaida mama mapana kamdongna loina bibage haibadu khangdokna bohona ramme. Journal of Health and Social Behavior da fonglakiba study gi report na haike laidabagi chaitheng phanglakpagi wafamna tongana thamkhraga piklingaida mama mapaga afaba mari thamnaraktaba miyoising chawraklaga masa mau phagande. Miyoiba amana punsida thamnariba tongan ba mari singi manungda mama mapa amade machagi marakta thamnaba marina khwaidagi maru oi haina akhang hai singna phongdok le. Angang amana taibangda hek khongdarakbaga khwaidagi hena loinariba se mama mapa ne. Hairiba matam adudage hauna angang singbo mama mapa oiba singna ningthina loinabiba tarabade angang aduna chawraklaga hiram kayada kanaba phangbaga loinana punsi mahinga mari leinaba laina ayambadage ngakthokpa ngamme. Angang marol thoktringaida mabuk lamlakpa natraga apamba ma leirakpa matamda kaptuna inggit pirae matamduda mama mapa natraga angang senariba miyoy aduna angangi apamba phangallaba matamda kapatokhe matamdudagi hauna angang amadi mama mapage marakta top mari ama thamnaba haukrabane. Mamagi mathanungda leiba matamda angang khudingmag taibanggi awana khudongthiba mata nangloi haina khanjai maramaduna phana kaplamba angang adu mama na hek pambaga kapatokhribane. Matamgi khonglai matungina angang aduna phamba lepa amade kabag chatpa ngamlakpa matangdasu mama mapagi thodang chawe ayamba matamda mama mapana minungsigi midyengna yengbibaga loinana pukning thogatpiba tarabade angang adu ngantana lepkhalaga chatpa ngambaga loinana aki akhang amata yaudaba mawongda matik chaba misak ama oinabagi lambida khong thangjinba ngammi haire. Texas da leiba Baylor University gi assistant professor Matthew A. Anderson na haike angang amana marol thoktuna mahi masing tamba horamdai school ka ba horakpa mamanabaga loinarakpa masagi sinpham ama pairakpa amade mayum makai panduna maromdom lepsarakpa sina chingba tangka khudingmakta mama mapagi thodang chawe. Sahi matangi matungina honglakpa anganggi mawong mataw aduga chanagadaba mawongda mama mapana masasing buloina ba mathau tai angang na mapung maray pharaktuna pakhang leisabi oirakpa matamda maning makha tamningbagi wakhal lakpadage mama mapana haiba wa taraktaba yai matang aduda mama mapasu miyai salakpa natraga ahal oisilakpa maramna ahongba kaya lakpadage mama mapa amasung machagi marakta lainaba marida akaiba thorakpa yai. Matamduda macha aduna mama mapabu singnarakpadage khana chainaba phawba thorokpa yai adum oinamag nawok nawkon phajaba imungdage haurakpa angangde ahal laman masak khangna chatpa maramna ayamba matamda mama mapagi yathang ngakna bohonai haire asigumba ngangsingde mapung marai phaduna mayum makai palaba phauba
mama mapabu kaukthokpa miraiba taude piklingaidagi chaunaba yokpiraktuna mi ama oinaba sembirakiba mama mapabu minna uba laimakni haina khanba ngammi haire article ase reliable source ta yumpham oiraga phongbane adubu masina medical professional singi pautaki mahut sinaba honabadi natte aroi bada tabiri bapum namakpu thagachare